PAODAM miyeng tabiribasingbu ahanwagtada binitana taram nausabagloyena khurumjari. Haujik PAODAM asigi maroya pau pijari. Ningol chakoubagi thoram pak sanna pangthoknakre. Numit mangani chathagadaba CAU gi kunthra suba annual college week ngasi hogdokre. Amasong nupi macha amagi kai khumna bamanghan khiba nipa amagi pinungi haksang gi kayat kakthakre. Mapungoyo Paulo Birase. All Manipur Working Journalists Union Amju na sinduna ngasi union asida yauriba nupi journalist singbu ningol chakobagi thoram Manipur Press Club ta pangthokre. Thoram aduda ningol singda kudol pot tambagaloyena lucky draw su pangthoktuna laibak phabi journalist nupi manga khanki. Ngasi journalist singa tamkiba kudol pot singa du Directorate of Handlooms and Textiles Government of Manipur amadi Thangal Bazar Imphal gi businessman Chaggan Rathona sponsor Tokibani. Lucky Drogina past winner da gold earring prize piki. High river prize as Ima Pantobi jewelry. Wahengbom Lekaina sponsor Tobani. Second prize na gold ring na oiki. Masibu sponsor Tokibana. Lairen Jewelers Shegar Road Taudababok Aduga consolation prize oina rice cooker ahum thamki masina Major Hub Kaishampat Konjeng Hazari Lekaina sponsor Toki. Ningol Chakobagi Taramasida Amjogi President Asem Bhakta Editors Guild Manipur gi President Kogendra Khomdram Amjogi Advisor RK Nimai Impact TV gi Chief Editor Yumnam Rupachandra Atai Amjogi Office Bearer Singchu Saruk Yaki. Lamdam asigi maruoina nupi oibi singna khorang na ngairakpa chahi amada muktang pangthokpa ningol chakobagi thoram chahi asigi oina pak sanna pangthoknakre. Lamdam asigi maruoina maitei phuruki ningol singbu mahake horopam oiriba mapam lamdamda mabung mokpa amadi imung manungna chahi amagi hiyanggagi nini panba numitta chakkauduna harau tayamna chara chaminaduna awa nungai pukmen paumen nabagaloyena lainariba mari adu hena chesenhanba numit amakhakni. Lamdamasta kumjali singani kulumdagi me ahumdagi tholakiba wathok asna maram oiraga chahi asigi oina ningol chakobagi tharam lepnaki thangnaba chahidasu ningol singi khwaidagi maroiba numit asi pak sanna pangthoknakide adubo oiragliba lamdamasi phibamasi khara chaphabagi mami ama lakpaga iroinana miyamna thoramasi mahousagum pangthoknarakibani. Relief camp ta leiba ningol kayasu tongan tongan maluk kayana makhoigi puning wakhal thagol aduna chakobagi thoram pangthoknaki amadi Tongan tongan maluk kaya na numit asida lamdam asa leminariba puruk kaya giningol singbuzo chakobagi thoram pangthokki. Haukiba kumjali singani kulumdoi megi ahumdagi haukiba irang na maram oiraga lamjeng narakiba miyoi singi marakta masawai sangdrabi nupi singi damakta akhanana BJP Manipur Pradesh na Youth Hostel Kumalampakta hangdok liba relief camp ki nupi sing ngarang nitai pachu thekta leiba Thambal Sanglenda chakobagi thoram pangthokre. Tharamadida BJP Manipur Pradesh ki President A Sarda Devi OBC Morcha ki President RK Nungdran Khomba amadi Vice President L Minabantana Tharamadagi maroiba Thobu Singh oina saruk yaki. Hairiba relief camp asida punna inmate changwani purom leiri masigi manungda angang unakhrabi chani rom amadi mapam asida pokhiba angang chani sukre. Punna inmate chahum romna saruk yakiba chakobagi tharamaduga marilena BJP Manipur Pradesh ke President A Sarda Devi na hai hiyanggagi nini pamba ningol chakoba kumai asi Manipur gi oina khwaidagi chawba kumai amani numit asida mabung mokpa singna mache machal singbu chakkauduna chak chara ama chaminaduna mache mana oibagi asengba nungsibagi mari adu mayek sengna takli. BJP Manipur Pradesh na chalairiba nupi sing tayoiba relief camp asida ngasi phawbada angang jani gi mathakta pokre. Relief camp asida miron mi nupi sing amadi nauna angang unakhraba mama oibi kaya chekchinna senaduna asoyangam yaudanaba honaduna lakli. Ningol chakoba sida irei chapunamak maroina relief camp ki inmate singi maphamda BJP Manipur Pradesh na yaifa paungjel pijari haina mahakna phongdokhi. Tharamaduda BJP relief camp ki maikaidagi Ningol sing amadi angang singda kudol sing tamki. Imong manung punamak po Partisan Party ki side tagi Madia Isama ki side tagi Ningol chakobagi message
ai pijari madudi punama nungai ai phana shanti leina ingna chikna hakjang phana punsi nungsang na leiba oirasanu haidana sigi message asipija Delhi Maitai Coordinating Committee DMCC na sinduna Ningol Jakobagi Thoram Ambedkar Bawa New Delhi da pangthokre ngarang pangthokiba thoram aduda Supreme Court ki Justice Koteshwar Arjuna Awardee Deputy Commandant Judo CRPF Angom Anita amadi CRPF ki Assistant Commandant Kes Tombina Thoiba lengbirak pasing oiki thoram aduda Manipur khunda minari ba tongan tongan ba jati Maitai Pangal Kabui Mauna singbagi Ningol lising amarong amadi angang singna saruk yaki Singmairong Dalaiba MBC Central Church Tasu Manipur Baptist Convention Sinduna Ningol Jacoba Kam 25 Anniversary of MBC Ningol Minister gi Thoram Pangthokre Thoram aduda Jingi tongan tongan ba district singdagi tampaki tongan tongan phamda mayung palakhibi Purup kayagi Ningol Chani Panrom na saruk yaki Thoram aduga mrelena Manipur Baptist Convention gi Mission Secretary Reverend Dangmai Gaikolungna Hianggagi nini panba numita jahi khudingi pangtholiba Ningol Jacoba gi Thoramasna ekhoi masel gi marakta hena nungsijanaba purakpa ngamgani loidana asigumba thoramasibu singdagi tampaki lamda yum palakpa Ningol singna magi khulda chatuna saruk yaba ngamjadriba kaya adugi yenglaga luk Salising ani dagi hauduna ngasi phauba leptana tawrakli masna singi Ningol singda Ningol Jacoba gi nungai badu su piduna ekhoi amatani haibagi paujal adu su piba ngamle haiki Ningol Jacoba gi thoram aduda saruk yakibi Ningol Jani Panda MBC gi maikai dagi angamba khudol sing piba galoyena achamba chaklena masu punna chaminaki College of Agriculture Central Agriculture University Iroi Semba Imphal gi numit mangani chupna chathagadaba kunthra suba annual college week ngasi hodokre Iroi Semba leba college ase campus ta pangthokiba thoramaduda mahiroi singna house mari khaidotuna mass pass competition amadi pangthoki college week hodopagi thoramaduda college ase gi din professor K Nandini na phongdorakpada asigumba event ama pangthokpa sina mahiroi singda all round development purakpada hena kanagani mahiroi staff amadi faculty singna punsin aduna asigumba thara ama sinba ngambadasu thagapa phongdoki director of instruction professor Indira Sarang Themna sports amadi cultural activity na mahiroi singna leadership develop tauba discipline amadi teamwork purakpada kanaba piri haiki college week asida numit anina sports amadi numit humnina cultural program chathagani hairi meets because it is only one platform that students they can expertise their activities in the field of sports, in the field of art and culture, in the field of literacy. So this is an opportunity for them. CMISTMD PMJAY scheme gi makhada dialysis toramba kidney patients sing makhada na dialysis tobai kudong chaba phanganbiyo haina All Manipur Dialysis Patients Association na phongdorakli hiramasi ga marilena association na asina sinduna association gi thaupuba sing kidney patients sing amadi imung manungi miyoi sing na saruk yaduna Manipur Press Club ta pangthokpa pawgi mifamada dialysis patient amana hai November gi tang 6 tagi PMJAY amadi CMIST card paiba singsu dialysis tawbuda cell loragani hairakpa si ahing tumba yadabaga loyana makhoi dialysis tawdrabadi siragani haiba wakhala sida nungaitaba amadi akiba phawale dialysis tawbagi chathok chin hidak langthak amadi hospital gi cell yamna sangbana kudong chaba si phangdrabadi dialysis patients sing upai leitre CMIST amadi PMJAY companion tawba Manipur da leiriba impanel tawba Manipur da leiriba healthcare providers sing pithokpam thokpa crore Maudra Henbagi Sampam Sarkarna Pitok Tabadagi healthcare providers singna dialysis tawba yauna de topa na layengi servicing the cell lorgani haibagi pirep asi lorokibani pirep asna Manipur da dialysis ki khudong chaba lemna phangaliba Babina Hospital Civic Hospital amadi Trevi Hospital gi dialysis patient chatre henbada khudong thiba nangadori maramaduna lengangna thuba matamda yasinaba ma purak piduna Pitokuna Lady Sampama Tubada Pitokuna dialysis patients in Punsi can be Haina Pongdoki.
तवी आई सामा हप्ता हम हुलक तवी आई खुदांग यावरी बसी मयामना थाजबिरो मसी फेस्टिवल हापगिन डायलिसिस तौबगी तुम थिनबेनि मैमची अदुना मसीगी पोचे दा अवाबसे याम तसिन हागदा याम वारे वारिंग मथक दा हिंगिंग तसिन को अदि हिंगिंग बसीदा पैसा लौने हागदा अखोय थुना सिबि मवंग अदुना यारगदि सरकारना अखोयबु नुसिबियु हाइबो वाफम जायना थुनबे India government Manipur bu hantaba miyeng da yengduna hiram kudimakta muthatnaba honariba sida ikhoi punna thengnaminaba changi haina All Manipur Women's Voluntary Association Amawa gi president Yungkhaibam Kunjarani na phongdarakli wafam masing asi GM da pangthokiba association se linkhatkibagi kuntha tarura suba foundation de gi tharanga marle na phongdokibani tharamadu da Manipur University gi Manipuri department ki professor Dr. Toijam Tampha Poirei Leimaro Mera Paibi Apunba Manipur gi president Soraicham Memcha amadi Amawoba gi president Yungkhaibam Kunjarani na mathang china chief guest president amadi guest honor oina saru yakhibagloyana association se gi founder member singda samba kudol pot pidunai kai khumnaba utki Tharamaduga Marilena Amawoba gi president Y Kunjarani na makha taraduna hai kumjali singa machama marphuma pangi October 13 dagi saphong lakhiba Amawoba na ngasi phawba lamda masa thokpa thodo wathok kya da saru yaduna lakli Iram damasta miot minay laitaba hingbagi wahan toglaiba kunaya magidamag nupi oibi singna karigumba thaudang karadang lokhapam thoi khanduna association se linkhatkibani masida antada lamdamasta haukiba chahi lisingani kulumdoigi me ahumdagi hauduna ngasi phawba thoaningdaba thodo kaya thokduna micham miyam kaya awabata don leiringai jarak asida lamdamasigi Sagona duna laklaba Silong da leiba Manipur Rasbari Thugaiba simak lamdamasigi miyamna akan mamong da condemn tawi loiduna Manipur gi miyambu India lenga na hantaba miyeng da yengduna tawning bata tawduna hiram kya da Manipur bu machet tana thugaina bhonarakli ba si aikhoina khangpham thoi amadi India lenga ki thong asi aikhoina matam chana mayok na ba changi loiduna Lamdamasta Maleng Yampam Kiada Chatnaba Yadraba Armed Forces Special Power Act 1958 Matam Sang Tamjinduna Nupa Oiba Kayabu Paning Bomong da Paduna Mihatina Hatopagi Tabakaya Chataramba Aduda Lamdamasagi Nupi Sina Lokiba Tawdang Kaya Aduda So Association Sina Saru Yaduna Laki Haina Pongdoki Wari ki tangkap kaya ada sunupi singa lauki ba thaudang da panjara bada ahanda nupilan ani suba nupilan aduga matung tarak pada su idamdam asida Armed Forces Special Powers Act 1958 thamjandana ekhoi gi idamdam sigi nupa singbu hanba matamda hatpa phuning ba matamda phuba phaning ba matamda phaba nupi oibi kaya gi izzatem chingna ko matamda su amabana asawa thaudang lodana thingna lai Thasigi kuntarukta North Evosida leiba Asa Cinema Hall da category ni panthona khaidokuna pangthokadoriba tara mangarak chuba Mr. Kanglaipak Bodybuilding Championship 2025 ta saruk yagadoriba sanaroi singi height check tokre Indian Fitness and Bodybuilders Federation IFBF na Sakanglaba Manipur Amateur Bodybuilders Association Mabana Sinduna tongan ba category sing sub junior junior senior Master Men's Physique Classic Physique Open Women's Fitness Open amadi Women's Bodybuilding Open category singda saruk yagadoriba sanaroi singi height check tobagi thora amang ngasi tera sapam lerakta leiba KBB gym da pangthokiba thora maduga mairena mabagi general secretary S Joychandra Maitei na phondorakpada nishana solaba kunaya ma kannaba honabada lamdamadu leiriba mioi kudimak masama phana thamdaba yade Khanduna lamdamasa leiriba inkhalaliba na harol sing yauna mioi kaya sana khona bada thawai hakjang yohonba mathautai haiba wakhalonda chahi khudingi Mr. Kanglaipak Bodybuilding Championship asi pangthotuna championship asidagi mai palaklaba bodybuilder kaya national amadi international yauna malengi tongan mafam kaya da pangthokpa achaw championship kaya da saruk yaduna lakli makhatana sulamdamastagi masana sida afaba sanare kaya puthoknaba angamba thakta kathokpa amagaloena honakigani haina su phongdokhi District Mental Health Program District Health Society National Health Mission Bisnupur Government of Manipur na khusamna sinduna access to services mental health in catastrophe and emergencies haiba thimda observance of World Mental Health Day 2025 Public School Ningthokong Bisnupur District ngasi pangthokre Tharamadu Medical Officer Bisnupur Dr. L. Rai Chandra Singha DMISP Bisnupur District Nodal Officer Dr. Dayarani Takhemayum Deputy Inspector School Morangi Bisnupur DNOs Sarojini Devi
Public School Ningthokong Principal Konthaujam Birendra Kumar Singhana Athoiba Mitunglansing oina saruk yaki. Tharamadura khanghai kyana mobile phone sinaduna social media yengba hauji tholiba Manipuri rangasa stress anxiety post trauma kaya leibana mental health phalak taba kaya Panaba Ozasing Mahiroi Singbo, Ningtina Sexina Yangsin Binaba Wapong Kayasu, Pongdoki, Loydana Psychiatry Amaga, Consult Tobagi Tabaksu Pangtoki, Tarongi Charomo in a public school in Tokongdagi, Ningtokong Kaitel Pauba, mental health pana Tamnaba Madi, Section Minanaba Utpareli Amasu Zatki. While Polio Dega Malena, Rotary Club of Polo City Impala Madi, Rotary Club of Impala Nina Kusanuduna Malem Dagi Polio, Maru Pangna Mutalasi Haiba Pauzel Puba, Cycle Rally Ama, Babina Group of Companies ki Chief Managing Director, Thangjam Davalina, Kangla Western Gate Tagi Lam Thakre. Puna cyclist Humdra Ram Saruk Yaduna Kangla Western Gate Tagi, Manchi Kridalai Bar Rotary Bawan Paubazakadaba, Cycle Rally Aduga Marilena, Dr. Thangjam Davalina Pondorakpada, Polio Hari Balina Si Mutanaba Maleng Pam Kudimak Honari. India Yoina Polio Lena Naba Mi Late Haina Lautoli Balay Rabaso, Yublona Baleba Kradadi, Polio Glena Naba Mi Adumak Lady. Masi Mutanaba, Polio Gibaction Kaptok Naba, Miam the Pausel Pinaba, Honabani Haiki. Bada Hojaki Polio was in eradicate program. Bharat Takisu 2014 na World Health Organization na polio letre hai na lautoki ravani. Adubu afam kharada maru ina koi yumlo na bale bakani. Koi Pakistan na muso Afghanistan na di polio ki anabasi yam na lady hai. Nakalamaramda cycle rally eduda saru yaba lakiba Rotary Club of Polo City Impal ki President Dr. R.K. Ratan Kumar na hai Rotary Club of Impal City na tongan mahiram kayada club asigi maikai dagi angamba mateng tawduna lakli masigi manungchana polio laina asibu malangi mafam pumbadagi maru phangna muthanaba honabada saru yaba oina asigumba polio kapthokpagi paujal puduna rally asi chatpani mama mapa oibasina macha sing matam chana polio kapthokna polio laina dagi ngathoknaba honaji haiki Eradicate Tobagi, Tabang Lowy, Amati, Tabu Nasi Habit for Tabu, Pizza Badumba, Cycle Valley Amakar. Tabu Minga is no Dabiam. Universal Friendship Organization UF on a sponsor Toba, Maite Huya Lalong Sintam Sanglan Sajal Academy Top Kongnang Makong Branski, Kunteres Suba Kumon Taram Pangtokre, UFO Top Yaral Konjil Battalion Asigi Manung Janba Masa Sanglen, Asigi, Kunteres Suba Kumon Taramadudar Organization Sigi Tongan Battalion Singna, Konba Branch Kadagi Lakpa, Member Kana Sarugia Kiba Toramaduda, Kurai Assembly Constituency Political Activists, Haurongbam Asazina Iputhau Pakhangba Yekpa Angangba Machugi Piral Chinkaki Tharamaduda political activist Haurongbam Asazina Haikibada Masana Masabu Maromdom Lepchabang Amnabagi Wakalona Magaloena Haudorakiba Organization Amoina Iram Damasibu Kamdona Maromdom Lepchabang Bedagi Habisi Masada Tajaba Magaloena Organization Sida Pukning Luptuna Kamdona Jakotpa Maromdom Lepchabangamba Iram Dama Ohenaba Member Kudimono Honaminasi Amadi Organization Sibu Linkat Piram Baluching Purelna Langol Taukraba Matung Pawada Achoba Inot Amalagtuna Lamdamasta Mapangang Kalapa Organization Masu Oiri Haiba Wafam Sing Pongdoki Green Manipur West Solutions Timna Impal East District Social Service Cleanliness Drive Cam Awareness Tatharak Pagi Charamo Oina Ngasi Mangani Subanumitasu Ketrigao Part 1 Amadi 2 gi tongan Pam Singda Pangtokre Tharamaduda environmental activist Anis Ahmad Yauna volunteer Kayagloena Plastic ki Polam Sing Kundoki Loena Dengue Sing Atonaba disinfectant Chaitoki Anis Ahmad na Pondoki Bada Hauji Kunayasta Garbage Amadi West Solution gi Mayok Nariba problem Singasi Lehendanaba West Management Karino Miyam Namuna Kangba Mathau Tare Aikoi Kudingna Amot Akai Mapam Chana Tambagi Hainabi Laitabana Tongan Balaina Kaya Toliba Nungshi Chengandaba Masung Drainage Amadi Turel Mosilan Basna Chingba Problem Kaya Sumayok Nahali Green Manipur West Solution Team na Social Service Cam Awareness Campaign Oina Sangsilak Libasibo Local Area Club Organization Amadi Miyam Nasu Mateng Pangbiduna Lunanba Kungang Asangba Manipurama Ohelasi Amadi Campaign Asi Makata Nasu Chathakigani Haiki
Mahaki sahi tarukta ngairibi machanupibu mamanabana ikai khumnaba manghankibadagi sauraba mapa aduna mamanabagi pinungi hakchang kayat kakthakre matungda masa matomta sijakre thaudo ase Uttar Pradesh ke Deoria district ta thokibani haina police na haiki local orchestra group ama yauba chahi kunthra injoi churaba nipado mahaki nupi ga kaina duna leibani police na haiki bada nipado Ram Babu Yadav kawi mahaki yumbu aduga marup oina tinarakhi chayola sida Ram Babu na angang nupi machadu ikai khumna ba mangan kre khanglakpada chauraba mapa aduna Ram Babu na pinungi hakjang kayat kathakibani ka hena soglaba Ram Babu hospital layengli mabu wahang pahong tongna ba police na ngai duna leiri hairi Chanabagi Pauda District Sports Association DSA Kaksing na Sinduna Association से playground zariba 21st KK Memorial First Division Football League 2025 की ngasi sana ki match ta upsaman takna PFC Tokpasing mu panjal manga amada maithiba pikre ngasi ki match ki hama panjal PFC Tokpasing jersey number 17 mani thoina match ki minute round de chan ke du mai pakraba team upsaman tak ki panjal singduna jersey number 14 min komna minute kuni thoi jersey number 22 ngamne ril kom na minute kun mari nipu manga amadi minute marpuga hapa minute anida chan khibani All Jiriban Sports Association Asana Sinduna Jiriban High Secondary School gi Sanabungda Tim Tare na Charu Yadun Sanariba 19 N Horichoran Singha Memorial Sub Junior Boys Under 15 Football Tournament 2025 ki ngasi sanaki ba hamba quarter final knockout match da KMYC Kamarangana Yawal Club Champanagar bu Sinoda Maithiba Piduna KMYC Kamaranga semi final changkre hayeng ani suba quarter final knockout match nungthil pungani makai tawa matamda Anandamoy Club Jirigat ka LEC Babuparaga sanagani ngasigi match asida Ekban Hussein center referee Amazing Panmai amadi Shaha Jamal na assistant referee 1 amadi assistant referee 2 oiki aduga Akbal Hussein reserve referee oiki ngasi sanaki ba hamba quarter final knockout match da KMYC Kamaranga amadi Yawal Club Champanagar team mani na sanaki KMC Kamaranga gi sanaroi Shakibulna tarani thoi chuba minute goal ama chanduna apiba matamda KMYC Kamaranga na Yawal Club Champanagar bu goal ama sinoda maithiba piki Hojare bada mara pa amka na pijari Ningol chako bagi thoram paksana pangthokna kre Numit mangani chathagadaba CAU gi kuntra suba annual college week ngasi hodokre Amasong nupi macha amagi kai khumna mangan ki bani pa amagi pinungi hakchang kayat kathatkre Ngasi gi di paudam pijaba matanga solution jare miyeng tabiri basingbo amukana kurumjari